Miyeng tabi ba pumnawapu Gorbachev na ahanmagtada taram na oksari. Ngasigi video asidi lupa lising tara mga fawgi manungda iba kamera da khwaidagi faba phone singi matangda khangatjarga samjaba video ni. Video asibu miyeng tabi ba singna ay puning thogat bibo oina video asibu like tawsen biramu. Channel asibu subscribe tawdriba singna su channel asibu subscribe tawsen biramu. Tungda su asigum laba nungairaba video kya yengnaba gitamakta. Ngasigi video asi matang asida hujarge video asibu loiba phawbutang miyeng tabi. Miyeng tabi ba pumnawapu taram na oksari amadi ngasigi video asi matang asida hujarage. Ngasigi video asidi lupa lising tara mga gi makada leiba camera da yamna muk faba phone singi matangda semjaba video oibana hairiba phone sing asigi specification gi matangda thoina panjararoi karigumba adomna lupa lising tara mga gi makada leiba yamna muk faba phone singi matangda yengbiramba oiragadi hairiba video adusu channel asida mangjona na hapchakrabani hairiba video adugi link adusu I button da pijaramge. Ngasigi list asida ahanbada lokachariba phone asidi Redmi 10 Prime ni. Hairiba phone asida camera da 50 plus 8 plus 2 plus 2 gi camera mari na maningda aduga selfie gi damakta 8 megapixel gi selfie camera piri. Hairiba camera asigi focal length asi 1.8 aperture ni. Amadi 8 megapixel gi ultra wide camera 2 gi macro amadi 2 megapixel gi depth camera na chungba piri. Hairiba phone asida processor da Helio G88 ki processor anoba processor amma piri amadi battery da 6000 mAh ki battery loinana 18 watt ki fast charging support tawi. List asigi ani subada leiriba phone asidi Samsung Galaxy F22 ni. Hairiba phone asida camera da 48 plus 8 plus 2 plus 2 gi camera mari na maningda aduga selfie gi damakta 13 megapixel gi selfie camera piri. 48 megapixel gi main camera, 8 megapixel gi ultra wide camera amadi 2 megapixel gi macro amadi depth camera na chingba piri. Hairiba phone asige camera da night mode, HD recording amadi smart selfie na chingba anoba features kaya support tauri. Phone asige processor da Helio G80 ki processor amadi 6000 mAh ki battery loinana 15 watt ki fast charging support tauri. Amadi hairiba phone asige display asi Super AMOLED display ni. Ngasigi list asige ahum subada leiriba phone asidi Redmi Note 10 ni. Hairiba phone asida camera da 48 plus 8 plus 2 plus 2 gi camera mari na maningda aduga 13 megapixel gi selfie camera piri. Hairiba camera asida Sony IMX 582 gi sensor. Ultra wide da 118 gi field of view amadi portrait, time lapse, pro mode, slow motion na chingba anoba features kaya hairiba camera asida namba yai amadi hairiba phone asida processor da Snapdragon 678 ki yamna makfaba processor ama loinana 5000 mAh ki battery 33 watt ki fast charging amadi hairiba phone asige display asisu Super AMOLED display ni. Mathangda list asida lokachariba phone asidi Redmi Note 10s ni. Hairiba phone asida camera da 64 plus 8 plus 2 plus 2 gi camera mari na maningda aduga selfie gi damakta 13 megapixel gi camera yauri. Hairiba phone asida su ultra wide camera 118 field of view, portrait, time lapse, pro mode, slow motion na chingba anoba features kaya support tauri loinana hairiba phone asigi processor da Helio G95 ki processor 5000 mAh ki battery amadi 33 watt ki fast charging support tauri. Loinana hairiba phone asigi display asisu Super AMOLED display ni. Mathangda list asigi arwaibada lokachariba phone asidi Motorola G40 Fusion ni. Hairiba phone asidasu 64 plus 8 plus 2 megapixel gi triple camera na maningda aduga selfie gi damakta 16 megapixel gi selfie camera piri. Hairiba phone asidasu ultra wide camera, portrait, time lapse, pro mode, slow motion na chingba anoba features kaya hairiba camera asida namba yai. Loinana hairiba phone asigi processor asi yamna makfaba Snapdragon 732G processor piri. Loinana hairiba phone asigi battery da 6000 mAh ki battery amadi 20 watt ki fast charging piri. Hairiba phone asigi refresh rate asi 120 Hz ki refresh rate ni. Adomna lupa lising tara mga gi makada leiba camera da yamna makfaba phone ama leinabagi damakta yengbiramba oiragadi ngasigi list asida panjakriba phone mga asigi manungda adongi pamjaba company amadi design gi matung ina leibiba matamda hairiba phone mga asigi manungda ama hekta leiba matamda yamna mak camera da faba phone soidana makki oigani. Karigumba hairiba phone sing asi adomna leigadaba oirbasu matam kharadang ngaibiraga lakadaruba Amazon gi Great Indian Festival Sale amadi Flipkart gi Big Billion Day Sale gi matamda leiba matamda hairiba phone sing asi lupa lising tara mga gi makhada yamna ataba mamalda uba phangbigani.
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥꯗ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯗꯤ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯑꯟꯕꯣꯛꯁꯤꯡ ꯑꯃꯗꯤ ꯔꯤꯚ꯭ꯌꯨ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯑꯟꯕꯣꯛꯁꯤꯡ ꯑꯃꯗꯤ ꯔꯤꯚ꯭ꯌꯨꯅꯆꯤꯡꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ